ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨꯕ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯒ ꯏ ꯄꯥꯎ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯗꯤ ꯌꯥꯏꯗꯅ ꯌꯥꯔꯦ ꯕꯥ ꯑꯗꯨ ꯁꯥꯎꯔꯅꯣꯕ ꯇꯨꯔ ꯆꯠꯄꯗꯨꯗ ꯑꯗꯨꯝ ꯐꯣꯟꯗꯣ ꯇꯥꯍꯧꯔꯦ ꯑꯗꯨꯗꯒꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯒꯤ ꯀꯣꯜ ꯇꯧꯁꯤꯟꯕꯗ ꯑꯗꯨꯝ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯃꯉꯥꯜꯅ ꯅꯪ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯇꯣꯞꯄꯗꯒꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯗꯦꯕ ꯅꯝꯕꯔꯗꯣ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅ ꯈꯪꯈꯤꯗꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯨꯡꯁꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯈꯩ ꯅꯪꯇꯕꯨ ꯈꯜꯂꯤ ꯅꯪꯇꯒꯤ ꯑꯁꯥꯗ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦ ꯅꯪ ꯍꯥꯟꯅꯒꯤ ꯅꯦꯆꯔꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯗꯗꯥ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯁꯣꯔꯤ ꯑꯩ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯦ ꯁꯣꯔꯤ ꯗꯗꯥꯅ ꯄꯦꯟꯅꯕ ꯑꯩ ꯀꯔꯤ ꯇꯧꯒꯦ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯒꯅꯤꯌꯦ ꯗꯗꯥ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯂꯥꯡꯂꯦꯟ ꯀꯞꯂꯒ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗꯗꯥꯅ ꯑꯩ ꯊꯥꯖꯗꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯗꯗꯥꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯆꯥꯗ ꯊꯛꯇꯗꯨꯅ ꯗꯗꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯗꯗꯥꯅ ꯎꯕꯤꯔꯝꯗ꯭ꯔꯦ ꯑꯩꯅ ꯗꯗꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯉꯁꯤ ꯗꯗꯥꯅ ꯈꯪꯍꯧꯗ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯏ ꯐꯔꯦ ꯗꯗꯥ ꯑꯩꯅ ꯁꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯗꯗꯥꯅ ꯌꯦꯡꯅꯤꯡꯂꯤꯁꯦ ꯂꯥꯡꯂꯦ ꯉꯥꯏꯈꯣꯁꯦ ꯗꯗꯥ ꯁꯣꯏꯈ꯭ꯔꯦ ꯗꯗꯥ ꯂꯥꯜꯂꯦꯕ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯗꯗꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯃꯇꯝꯗꯨ ꯑꯣꯏꯒꯅꯤ ꯉꯥꯟꯕ ꯃꯆꯥꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯐꯩꯅ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯃꯥ ꯉꯥꯟꯊꯣꯏ ꯃꯊꯛꯇꯒꯤ ꯎꯍꯧꯏ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯨ ꯉꯥꯟꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯩꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯗꯥꯏꯔꯤ ꯑꯃ ꯐꯠ ꯂꯧꯊꯣꯔꯛꯂꯒ ꯗꯥꯏꯔꯤꯗꯨ ꯄꯥꯊꯣꯛꯄ ꯍꯧꯏ ꯂꯩꯁꯅꯥ ꯑꯩꯅ ꯅꯪꯁꯦ ꯀꯌꯥꯗ ꯋꯥꯍꯜꯂꯝꯈ꯭ꯔꯕ ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯦ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯩꯁꯅꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡꯆꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩ ꯉꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯥꯎꯁꯦ ꯅꯪ ꯇꯥꯕꯗ ꯍꯔꯥꯎꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯉꯁꯤꯗꯤ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ IAS ꯈꯜꯂꯦ ꯂꯩꯁꯅꯥ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦꯀꯣ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯂꯩꯁꯅꯥ ꯉꯥꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯤꯗ ꯌꯥꯎꯔꯤꯕ ꯂꯩꯁꯅꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯅ ꯁꯣꯟꯖꯔꯤ ꯃꯍꯥꯛꯇꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯇꯨꯒꯤ ꯑꯁꯥꯗ ꯃꯍꯥꯛꯇꯨꯒꯤ ꯊꯋꯥꯏꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯃꯣꯏ ꯖꯒꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯇꯥꯟꯖꯥꯁꯤꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯅꯨꯄꯥ ꯑꯃꯠꯇ ꯉꯥꯟꯊꯣꯏꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯑꯅꯥꯕꯁꯤ ꯐꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕ ꯏꯆꯥꯅꯁꯨ ꯄꯥꯝꯖꯕ ꯊꯕꯛꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯩꯁꯨꯅꯤꯅꯦ ꯃꯃꯥ ꯍꯟꯗꯛꯇꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯑꯩꯗꯤ ꯃꯅꯤꯅ ꯑꯗꯣ ꯏꯇꯩꯃ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯏꯅꯦ ꯉꯥꯟꯊꯣꯏꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯅ ꯍꯧꯗꯣꯔꯛꯏꯕꯨ ꯃꯅꯤ ꯏꯕꯦꯝꯍꯜꯅ ꯏꯆꯦ ꯁꯤꯅꯤꯗ ꯃꯥꯁꯨ ꯅꯥꯕ ꯐꯔꯦ ꯑꯗꯒꯤ ꯃꯥꯅ ꯄꯥꯝꯕ ꯃꯍꯥꯛꯀꯤ ꯊꯕꯛꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯟꯕꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯤꯡꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏ ꯀꯀꯥꯅ ꯉꯔꯥꯡ ꯇꯝꯕꯗꯒꯤ ꯈꯪꯕꯅꯦ ꯌꯥꯏꯁ꯭ꯀꯨꯜ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯉꯥꯟꯕꯅꯕꯣ ꯏꯕꯦꯝꯍꯜꯅ ꯍꯣꯏ ꯏꯇꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯏꯇꯩ ꯃꯅꯤꯅ ꯑꯩꯁꯨꯅꯤꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯉꯥꯟꯊꯣꯏꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯔꯕꯅꯤꯅ ꯀꯩ ꯇꯧꯅꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯌꯥꯏꯁ꯭ꯀꯨꯜꯅ ꯏꯆꯥꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯃꯅꯤ ꯃꯅꯤꯅ ꯃꯥꯅꯤ ꯇꯥꯆꯧ ꯉꯥꯟꯊꯣꯏꯅ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ
asuk kuina mafam asida mayam puna harau harau leminaramaga amuk mafamse thadokduna sataurise ibem hal noklaga iche adugidi kaisu haruno iche aikhoi amu iche hoigi nakta laklaga leira loire kaino aikhoi nganbana asumna wakhal tarakpase sina maruni ya school na Fare adudi mani aikhoi athu matamda mafam si thadokduna chatpa tare numidangi matamni nganba purnima thajagi ningthijabi maithongbu mitkuptana yengjai makut aniduna reling da thamduna pukning changna yengli Laisna kaigino yambung sana nangbu asukuning libase aina nangbu nungshiliba asigumna nangna aibu asumna khalamgadra aina nangi nakta laktuna nangi mitmangda leplaga aigi pause soidana tamgani nangna matamduda haraugadabado ayam uninge flashback nganba amadi langlen hotel dudagi punna thokminaraktuna soroki nakanda khamliba gari duda phatka khatnaduna gari du thauba hawi nganbana adolangle nangse aigi niko langlen ikairap tawna adu kaidoragi dada somnung sirakpa nangse yamna faiko aina haiba loina yai nangse aigi niko dada se gari du basanamta thauba yang ngausinarakannu ko mawa laude ituda ngausinabuni kaino kanada ngausinarugene aiba se aingonda yengloba se nakuto piro aduga dada amta paijageba as dada gari du basanamta thauba piro yam thuna piro dada nangna yadrasu aidi paini waloire anam kan bangan badu langlen gi makuttu ta paiduna mamit aniduna gari du thauna langlen da yengli khanghaude mamang da khamduna leiriba gari duda ngan bagi gari duna safu kana thengjin khiba langlen du ima haina lawi ngai haki matung doctor na it may be a chance to cure his critical issue ya school ngakna what doctor that means he is cured yes he is 99 cure thank you doctor I feel so happy for this news numit kharani gi matungni kaino dada na mathong rang khangdaba wa maya ma hayidubo ngan bana ai nang kanano tasengna khangde aigi nungsinaba lai nangido ai gyan taba ngamdre langlen kaplaga nupana khoigi nata angakbani aina dadabu kayagi matik nungsiruba khanjakhiba madubakna maram oiraga nupi oibigi ijatki wangmada nangidamaka thokhiba phare aigi su hairoi dada aina lanbani aigi asoibani apangbi aigi ngehaki wakhalda taurubagi mahine ngasi aina fangliba icha ai nangu tasengna laksinba ngamdre kari maramgi nangna ingonda dada kauribana aidi nangmu masa khangdi kanagi ichan dada kaino dada na khalidubo aisi nangi langle ni dada ki mafamda pumnamakka thokraba nangi langle ni dada farese haukiba mamangda thokhiba thaudoksingda aina wakhal tarudragasu madugidamak nangna ngakpiyo aigidi aigi nungsinaba aigi laisna lai manatana ai kanagumba amabu mari thamba pamde madubu yabra ne dada madubu yabra nasagi kanaba lawruba matu mi awu masa khangdi udena langthok masibu masibu chumbra ai ngasi di loine khangli nupana khogi wakal pumnama ngasi di mayek sengna khangli ado fare ai phone thamagi ai horen tawrake ko amo langlen wa haibaga nangkhide phone du kakre nganbana langlen phone du manadagi lawthoraklaga phone du yengna kapli masindasu takna soli aina tawjakhibagi mahi ngasidi matik chana phangle dada somdana leisna numidangi thabakkumba loisinba loiraduna magi kada takna changlai matamdu numidangi pung 9 muk taramlani kagi thongdu hangdoktuna hek changbaga leisna masadu karino khangdaba ihulsingna mahakki thauna pumba manghanbagum tauri phamung machiduda famthaduna
ꯂꯩꯁꯅ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯈꯤꯜꯂꯤꯕ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯦꯗꯤꯡ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯀꯥꯞꯈꯤꯕ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯐꯣꯇꯣꯗꯨꯒꯤ ꯅꯥꯛꯇ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯥꯀꯟ ꯑꯃꯅ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯃꯉꯥꯜꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯅꯥꯟꯖꯩ꯫ ꯗꯗꯥ, ꯀꯔꯤꯒꯤꯅꯣ ꯗꯗꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ? ꯀꯔꯤ ꯃꯔꯝꯒꯤ ꯗꯗꯥꯅ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯎꯔꯤꯕ? ꯗꯗꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯗꯗꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗꯣ ꯃꯗꯨ ꯌꯦꯡꯂꯒ ꯗꯗꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯖꯒꯦ ꯗꯗꯥ꯫ ꯑꯩ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯗꯗꯥꯒꯤ ꯑꯁꯦꯡꯕ ꯊꯧꯖꯥꯜ, ꯑꯁꯦꯡꯕ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤꯅꯣ ꯃꯗꯣ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯉꯥꯏꯔꯤꯌꯦ ꯉꯁꯤꯁꯨ꯫ ꯍꯣꯏ, ꯗꯗꯥꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯗꯗꯥꯒꯤ ꯃꯐꯝꯗ ꯗꯗꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯍꯛ ꯄꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯆꯨꯝꯃꯤ ꯗꯗꯥꯅ ꯍꯥꯏꯕ, ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯗꯗꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯗꯤ ꯗꯗꯥꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯗꯤ ꯗꯗꯥꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ, ꯃꯤꯇꯣꯞꯅꯤ꯫ ꯑꯩꯒꯤ ꯍꯛ ꯏꯃꯨꯡꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯩꯁꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯍꯧꯅꯔꯨꯕ ꯂꯩꯇ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ ꯉꯁꯤꯗꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯦꯡꯕ꯭ꯔꯣ? ꯋꯥꯍꯩ ꯑꯗꯨ ꯃꯉꯥꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯖ ꯃꯈꯥ ꯇꯥꯅ, ꯑꯁꯦꯡꯕꯅꯤ ꯚꯥꯏ, ꯑꯩꯁꯨ ꯍꯥꯟꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯩꯁꯨ ꯉꯛꯏ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯀ ꯀꯣꯟꯅꯅ ꯌꯦꯡꯍꯟꯕꯗꯨꯗ ꯑꯩꯗꯤ ꯀꯔꯤꯅꯣ ꯈꯜꯂꯨꯔꯕꯅꯤ꯫ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤ, ꯇꯨ ꯌꯦꯡꯉꯣ꯫ ꯄꯟꯊꯗꯦ ꯔꯥꯖ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯔꯛꯂꯒ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯟꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯤ ꯃꯉꯥꯜꯗ꯫ ꯌꯥꯔꯦ ꯚꯥꯏ, ꯃꯨꯊꯠꯂꯣ ꯌꯥꯔꯦ꯫ ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯃꯉꯛꯇꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯈꯤ꯫ ꯔꯥꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯛꯂꯒ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯚꯥꯏ, ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯈꯜꯗ ꯐꯥꯎ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥ ꯇꯁꯦꯡꯅ ꯀꯤꯔꯦ ꯚꯥꯏ ꯑꯩꯗꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯪꯒꯁꯨ ꯀꯣꯏꯅꯍꯟꯅꯤꯡꯗꯦ꯫ ꯚꯥꯏ ꯔꯥꯖ, ꯐꯔꯦꯁꯦ, ꯑꯩ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯝꯃꯒꯦ꯫ ꯅꯪꯁꯨ ꯂꯦꯝꯕꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯀꯣꯟꯅ꯫ ꯉꯥꯏꯈꯣ, ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀ꯭ꯂꯥꯁ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯃꯉꯥꯜ ꯍꯩꯅꯤꯡꯗꯕ ꯁꯛꯐꯝꯗ, ꯌꯥꯔꯦ ꯚꯥꯏ, ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯀ꯭ꯂꯥꯁ꯫ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯔꯥꯖꯅ ꯃꯉꯥꯜ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯔꯥꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯒꯩ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥ, ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥꯅ꯫ ꯂꯣꯏꯗꯥꯡꯅ, ꯍꯩꯃꯥ ꯕꯦꯝꯃꯥ ꯆꯪꯂꯛꯑꯣ꯫ ꯂꯩꯁꯅꯥ ꯃꯅꯦꯝ ꯂꯣꯏꯗꯥꯡꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯒꯤ ꯅꯥꯀꯟꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯂꯣꯏꯗꯥꯡꯅ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯧꯕꯣ? ꯂꯩꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨ ꯀꯔꯤ ꯍꯥꯏꯅꯤ, ꯆꯃꯝꯅꯕꯒꯤ ꯃꯑꯣꯡꯅꯤ, ꯀꯔꯝꯅ ꯀꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯁꯅꯥ꯫ ꯂꯣꯏꯗꯥꯡ ꯅꯣꯛꯂꯒ, ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯃꯧꯕꯣ? ꯂꯩꯁꯅꯥ ꯂꯠ ꯇꯧꯅ, ꯏꯃꯥ, ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ꯫ ꯂꯣꯏꯗꯥꯡ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯧꯗꯦ ꯍꯟꯖꯤꯟꯈꯤꯕ꯫ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯃꯧꯗ? ꯂꯩꯁꯅꯥ ꯃꯣꯃꯣ ꯅꯣꯛꯂꯒ, ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ, ꯑꯩ ꯏꯁꯥꯅ ꯂꯧꯕ ꯐꯤꯔꯦꯞꯅꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯅꯪꯕꯣ? ꯐꯥꯎꯅꯗꯦ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯈꯪꯍꯜꯂꯤꯕ ꯋꯥꯍꯟꯊꯣꯛꯇꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ? ꯏꯆꯥꯅꯨꯄꯥꯅ ꯏꯃꯧꯒꯤꯗꯃꯛ ꯂꯦꯞꯇ꯭ꯔꯕꯁꯨ ꯏꯃꯥ ꯍꯣꯏꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯅꯪ ꯏꯃꯥ ꯍꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯂꯣꯏꯗꯥꯡ ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫
ꯂꯩꯁꯅꯥꯁꯨ ꯀꯞꯂꯒ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯍꯩ ꯑꯄꯪꯕꯤ ꯏꯃꯧꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯔꯦꯞꯄ ꯂꯩꯇꯕꯅꯦ ꯏꯃꯧꯒꯤ ꯑꯁꯦꯡꯕ ꯋꯥꯈꯜ ꯅꯤꯇꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕ ꯉꯝꯕꯤ ꯅꯍꯥꯛꯀꯤ ꯃꯒꯨꯜꯗꯨꯅꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯧꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯏꯃꯥꯅ ꯏꯃꯧꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ ꯉꯁꯤꯁꯨ ꯅꯪꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯦ ꯏꯃꯧ ꯅꯠꯇꯦ ꯃꯒꯨꯟ ꯂꯩꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯦ ꯅꯪꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯂꯩꯕꯤꯅ ꯇꯧꯗꯨꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯁꯦꯡꯕ ꯋꯥꯈꯜꯗ ꯄꯨꯔꯛꯄ ꯉꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯩꯒꯤ ꯏꯆꯥꯅ ꯋꯥꯔꯤꯕꯅꯣ ꯁꯦ ꯀꯞꯀꯅꯨ ꯏꯃꯧꯅ ꯀꯞꯄ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯂꯩꯁꯅꯥ ꯀꯞꯂꯒ ꯏꯃꯥ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯣꯏꯗꯥꯡ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯅꯦꯝꯅ ꯂꯩꯔꯛꯂꯤꯕ ꯍꯦꯟꯖꯥꯡꯗꯨ ꯅꯤꯡꯊꯤꯅ ꯃꯜꯂꯤ ꯂꯩꯁꯅꯥꯅ ꯏꯃꯥ ꯍꯪꯒꯥꯝꯁꯦ ꯀꯌꯥꯒꯤꯅꯣ ꯂꯣꯏꯗꯥꯡꯅ ꯑꯩꯗꯤ ꯆꯥꯖꯅꯤꯡꯗꯕꯅꯦ ꯍꯪꯒꯥꯝꯁꯦ ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯃꯁꯤ ꯍꯦꯟꯖꯥꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯉꯤ ꯃꯄꯨꯜ ꯑꯍꯨꯝꯁꯤꯗ ꯂꯨꯄꯥ 10 ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯍꯪꯒꯥꯝ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯐꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯟꯖꯥꯡꯗꯨ ꯃꯟꯃꯤꯟꯅꯔꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯏꯕꯨꯡꯉꯣ ꯃꯉꯥꯜꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯂꯣꯏꯗꯥꯡꯅ ꯂꯩꯁꯅꯥꯁꯨ ꯃꯃꯥꯡꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ ꯗꯗꯥ ꯃꯉꯥꯜ ꯅꯣꯛꯐꯦ ꯇꯧꯅ ꯂꯩꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯆꯥ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯃꯐꯝ ꯀꯩꯗꯁꯨ ꯅꯆꯥ ꯆꯠꯆꯔꯔꯣꯏ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯆꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯂꯣꯏꯗꯥꯡ ꯁꯨꯃꯥꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯄ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯩꯁꯅꯥ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯀꯌꯥꯅ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯨꯝꯍꯠꯈ꯭ꯔꯦ ꯃꯤꯠꯂꯨ ꯑꯅꯤꯗꯁꯨ ꯃꯅꯤꯡ ꯇꯝꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯗꯤ ꯑꯋꯥꯕꯒꯤ ꯄꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯨꯒꯤ ꯑꯁꯥꯗꯨꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯑꯣꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯅꯤ ꯍꯔꯥꯎꯕꯒꯤ ꯄꯤ ꯉꯥꯟꯕꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕ ꯃꯇꯨꯡꯅꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯨꯡꯂꯔꯦ ꯚꯥꯏ ꯊꯧꯕ ꯏꯕꯨꯡꯉꯣ ꯀꯅꯥ ꯏꯃꯥ ꯑꯩ ꯅꯆꯥ ꯉꯥꯟꯕꯅꯦ ꯅꯆꯥ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯏꯃꯥ ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯒ ꯍꯩꯃꯥ ꯏꯆꯥ ꯉꯥꯟꯕꯅꯤꯗꯅ ꯁꯤꯗꯤ ꯆꯪꯂꯛꯑꯣ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯅ ꯉꯥꯟꯕꯕꯨ ꯃꯥꯡꯒꯣꯜꯗ ꯀꯧꯈꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯝꯅꯕ ꯐꯤꯗꯥꯁꯤꯡꯗꯨꯗ ꯐꯝꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯁꯄꯤ ꯄꯨꯔꯅꯤꯃꯥꯗ ꯂꯣꯏꯅ ꯈꯪꯍꯜꯂꯤ ꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥꯅ ꯅꯪ ꯃꯔꯨꯞꯇꯣ ꯏꯃꯥ ꯐꯣꯟ ꯇꯧꯒꯦ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯏꯆꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯣꯏ ꯏꯃꯥ ꯄꯨꯔꯅꯤꯃꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗ ꯀꯣꯜ ꯇꯧꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯣ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯩ ꯂꯩꯒꯦ ꯏꯃꯥ ꯊꯕꯛꯄꯨꯗꯤ ꯆꯤꯟꯗꯤꯌꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯇꯥꯎ ꯉꯥꯟꯕꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯥ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯃꯔꯨꯞ ꯉꯥꯟꯕꯕꯣ ꯐꯔꯦ ꯏꯃꯥ ꯑꯩ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯊꯝꯃꯒꯦ ꯏꯃꯥ ꯊꯧꯕ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯉꯥꯟꯕꯅ ꯚꯥꯏ ꯊꯧꯕꯅ ꯁꯨꯃꯥꯏꯅꯒ ꯊꯕꯛꯀ ꯇꯧꯔꯝꯕꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯏꯃꯥ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯟꯕꯅꯦ ꯚꯥꯏ ꯊꯧꯕꯁꯦ ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯋꯥꯒꯅꯦꯅ ꯇꯥꯅ ꯉꯥꯡꯅꯕꯒ ꯌꯥꯗꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯁꯨ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯅꯤ ꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯏꯃꯥꯁꯤꯗꯤ ꯅꯨꯄꯤ ꯅꯪꯒꯤ ꯁꯛꯂꯣꯟꯁꯤ ꯌꯥꯝꯃꯤꯀꯣ ꯇꯁꯦꯡꯅ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯑꯉꯛꯄꯅꯤ ꯊꯥ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯈꯤꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯤꯔꯝ ꯑꯃꯅ
ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯕ? ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤꯀꯣ. ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯕ, ꯁꯛꯅꯈꯤꯕ ꯋꯥꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯈꯤꯕ. ꯑꯗꯨꯕꯨ ꯉꯁꯤꯅ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯂꯕ. ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕꯤ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯊꯥꯖꯔꯨꯕꯅ ꯃꯍꯥꯛꯄꯨ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯔꯕ. ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯥꯡ ꯁꯛꯈꯤꯕ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯒꯗꯕ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯅꯤ? ꯑꯩꯁꯤꯕꯨ ꯃꯤꯔꯥ, ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ? ꯃꯉꯥꯜ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯕꯦꯜꯀꯣꯅꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ. ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯃꯉꯥꯜ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯃꯁꯥꯗꯨ ꯐꯨꯛꯆꯦꯛꯍꯜꯂꯛꯏ ꯁꯣꯐꯥꯗꯨꯗꯒꯤ. ꯑꯩꯗꯤ ꯉꯔꯥꯡ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ. ꯂꯣꯏꯗꯥꯡ ꯁꯣꯐꯥꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ, ꯏꯕꯨꯡꯉꯣ, ꯄꯨꯡ ꯑꯥ ꯌꯧꯈ꯭ꯔꯕꯅꯤꯅꯦ ꯅꯪꯕ. ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯧꯒꯤ ꯃꯃꯥꯡꯗ? ꯆꯠꯂꯣ, ꯅꯁꯥꯒꯗꯣ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯣ ꯍꯥꯟꯅ. ꯍꯣꯏ ꯏꯃꯥ. ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ꯫